Ngashi numit tadringei Meitei Police IRB Central Forcing Jiribam Town thadoknaba ni Fair Zone amasung Jiribam District base tauba Marvelous Volunteer gi Information and Publicity na thadokpa siron amana hairibadi ngasi ayuk pung 3:30 tabada Mar Tribal School ama masak khangdaba miyoi amana mai tharambaga mari Lainana Marvelous Volunteer HBB na react taubugi mawongda Jiribam Town da posting tariba Meitei Police IRB amasung town asida deploy tawriba Central Forcing asi tang 19 gi numit tadringei da town asi thadoknaba warning twkhre HBB gi steron asina makha taribadi tangdu leitaba pamba Mar tribe na ngasi tribe asigi school ama mai tharamba asina takpadi tangdu leitaba pamda haibata e mamangda Meitei nupa sarat kauba ama hatkibagi maram khangdre Jirigi Mawjolda Lawmi ama hatkiba asida natana Jirigi Usatholda Saigulan Singsan kuba miyoi ama hatkiba masida natana Mar tribe yum kai kaya mai thakiba leirabasu Mar tribe singna khangduna lakli militant group singna lawmi ama bu siba yana phubiba kaya asi yanglagadi Meitei sing tangdu leitaba pamde masida khangba yabagi pangal wangmada yengduna leiraroi maram aduna Jiribam town da leiriba Meitei Police IRB amasung Central Forcing mafam asi thadokkadaba haina seron asida palli adubu lengaki agency amadi Assam Rifles na region asida tangdu leitaba laknaba hotnariba asida ikai khumnaba utli haiba wafam su HBB gi seron da hairi